Akaswani Imphal Ngangom Kiran na pau pajari. Kunmari Subad the Great Jun Uprising Unity Day Thorum Hayang Pangthok Naba Sham Sabaloire. Mapung Oba Thorum Imphal Kekru Part Laiba Laikidraba Singi Ningsing Kubamda Miam Laishu Katuna Pangthokani. Thoromasi matang da Kunmari Subad the Great Jun Uprising Unity Day gi Observation Committee gi Chairman Fairojam Nando Luang na Akaswani Imphal da hai Kumja lisingani amagi Jun Tarani Panda Manipuri apun masakta mamadingam kai kahin ba yaroi haina horakiba miyam gi ihau da laikhidraba athoba singa dubuning singduna kumsi sahi ki oina supalan thoromasi pangtokadabani Maraga sida heng pangtokadoriba the Great Jun Uprising Unity Day gi thorong gi yenglaga miyam gi sathoka sinda khudong chanabagi damak Rajya Traffic Control Police Wing na serol ama thokre Manipur nga simioi taramari nauna COVID-19 positive oiba thengnare masi tharaga hujik phawbuda punna active case kunthra humdoi leiri Imphal West Jilla nga simioi kunmanga test tawbuda mioi nipan positive oiduna Jilla asiga punwa positive oiba masing kunithoi sure Imphal East Jilla dana ngasigi oina mioi taruk test tawbuda mioi ahum positive oire masi tharaga Jilla asigi positive oiba apunwa masing taruk sure ngasi positive oiba ge sang sada kunthranithoi dasmik taruk oiki Ngasisu home isolation da lairamba mioi ama naba faglakre hojik mioi kunthra home isolation tawduna lairi Manipur gi mafam kharada ngasi marakta nungsit yauna mayai oirpa changna nongchuki Directorate of Environment and Climate Change ki weather report matungina ngasi Ternopol Jilla da millimeter humphuma pandasmik nipan yongna nongchuki Kakching da millimeter yangkhimari dasmik nipan Imphal East da millimeter nipunipan Imphal West da millimeter kunthramdoi dasmik mari yongna nongsuki hairi Tribal Affairs Mantraloy gi makha da laibak sin mathungna pangthok liba dartiya ba avian campaign ngasi Senapati Jilla da su nini chanba oina pangthokki Sarkar na paikaliba sakut thorang scheme sing miam da khangna na paujil puba gypsy amashu Deputy Commissioner na lamthaki Association of Surgeons of India Manipur State Chapter na District Hospital Thawbal khusum naduna ngasi free surgical camp ama District Hospital Thawbal pangthokre camp asi National Surgeons Week kamari lena na pangthokpani One surgeon one free surgery habi hiram da pangthokpa camp aduda Janims Babina Multi Speciality Hospital AOI amashung District Hospital Thawbal gi doctor singna saruk yaki Ngasi camp aduda district hospital asida ahanba oina laparoscopic surgery su pangthokki Imphal East Jilla gi chief medical officer gi miyang makhada noibung sakprom lerak development committee na sinduna ngasi nongmagi oiba lemna laingbagi camp ama noibung da pangthokre camp aduda isau gi chaitheng phangkraba miyoi chani rom laingki lemna hidak langtak singsu yanthokki hairi Republican Party of India Athwale Manipur State Committee gi nauna thau pugadaba Vice President ahum amasung General Secretary ani hapkre dolasigi State Committee gi General Secretary Organization thadorokpa cherolamada wafamasi phongdorakpani Biswa Sambat Kendra Manipur na sinduna ngasi Devrasi Nar Jayanti thorum pangthokre Imphal konjeng lai kaida laiba Bhaskar Prabha da pangthokiba thorum aduda Devrasi Nar ki maphamda laisu katuna ikai khamnaba utki Uparashtrapati Jagadip Dhankar na hairi Biksit Bharat asi soidana phangadaba pandam amani manglan amanatti Puducherry University gi mahiroi sing faculty amasung staff singa ngasi wari sanabagi thorumda Sri Dhankar na hai pandam asi phangnana ba haitoi sing thoraba thausil thorang kaya galoinana manglom da leptana sangshilli Bharat pa chakulaba lebak am ohinana bo hanabada lebak asida lairiba mahiroi sing amadi naharol sing thaudang yamna chawi Shiksha gi maroi ba sing phongdoladuna Sri Dhankar na hai thong manada ba sing kohanduna punna sakut minena bo hanabada shiksha na maroi ba thaudang lauri Ahmedabad plan kaibada laikidra myo sing imungda chama humphuni thoidi DNA sample sing masak khangdoktuna makhoi makhoi gi imung manungda sinakre Gujarat ki Griha Rajya Mantri Harsh Sanghabina social media la thaglak pawarolomada hai Rajya Sarkar na kendra gi agency sing forensic amasung legal expert sing punna hana minaduna laikidra sing haksang masak khangdokna ba masung imung manung gi myo sing da sinanaba makha tana thabak paikhatli pauloi jare